Masamaki Loinabi thangna thilamlaga selakpada garina takpada siri. Sangangai Tezpur Mayai Lekaidigi Laire Lakpam Ongbi Rohini Kobi Masagi say Humfurum Suraba Nupiama thangna thilamlaga tung nanthok selakpada Mapureba Minitrak Amana takpadigi Mapam Madura Lekidri Lekidraba Nupadugi Maming Laire Lakpam Bidu say Humfu Apokigi Ming Lekidraba Biro Kawi Sangangai Tezpur Mayai Lekaidigini Maki Loinabibu thangna thilamlava tungda two-wheeler gari ama tongduna nanthoraki adubu golai ama laisilakpada mini truck aduga thengai na kiamasu mafam adumaktra thawdo aduna maram oiraga laikidre hari nupi edu miyamna hospital pukhatuna laikanari mathang sahida noned real lambi yorokani English nganiga kungani pan Imphal yoroklagani NFR Kumza English nganiga kungani pandagi Manipur gi kunung Imphal su India gi railway map ti yauragani hiramasiga mari lainana North East Frontier Railway na rail lambi sembi gi thabak khongjel yangna pekhali North East Railway gi chief administrative officer construction bebek section na phongdok khibegi matung ina kumza English nganiga kungani pandadi zeribamdagi Imphal phabu rail lambi sembi gi thabak mapung phana loisinduna Imphal su India gi railway map ta yohan mangamlagani Imphal yauna rail lambi sembi gi thabak kana pekhat pagaloina pandam phangna bohonari zeribamdagi Imphal phabu rail lambi semba loirabadi Manipur gi miyamna sathok sasin tawba masum state asida poche pusilak pada saunu Khudong san bagaloina setmilon su fogat han mangamlagani haujumaki oina Manipur rail lambi sembi gi thabasi None district ki khongsang phabu mapung phana loisili seisigi April natraga May tha phabu gi manungda khongsang digi awangkul phauba rail lambi sembi gi thabak loisina ba panam thamli hana phongdoki panbayabadi Bairabi Sairam rail project mapung phana loisin khibaga loinana Aizol dagi train service taw hokrabani kilometer samaga taraga 0.625 sangma ziribam dagi Imphal phawgi rail lambi sembi gi thabaksu atupa matamna loisinana ba panam thamli project asi pekhat par sangba apunba senpham lupa crore lising taraga mari gi sahunga kungani thoni rail lambi asi gi paringda tunnel yangkhai gi nithoi major bridge taraga mathoi amasum minor bridge samaga kunga mapale kilometer yangkhai ga manga ga 0.35 sangba ziribamdigi khongsang phawbagi sarukta train service tawba hokhibaga loinana sayesi gi marsa phawboda khongsang digi awangkul phawba rail lambi semba loisin ga dawri kilometer 9.15 sangba awangkul digi none phawba masum kumza English ngani ga kungani pan gi mars tana kilometer kunthra ga tere ka 0.02 sangba none digi Imphal phawba rail lambi semba loisinana ba panam thamli rail lambi asi semba lusilabadi state asida puthokpa polam kya tuan bi state singda puthokpa sin dawbu Khudong sahalagani tourism sector sakot hanabaga loinana state gi setmi loan su fokalagani sing lambi oiba maramna rail lambi asi semga sakatpagi thabak paibada North East Frontier Railway na Khudong sanaba mayukna dunu lakhi Paite ama mahakki Loinabigi Nupi ga loinana Imphal mama khurumba lakhi Koki amas Meetei marakta thokiba kangluki irangna nahan makai sangthok sangsin yana rudra batungda Meetei na Imphal asi kangluk khudimaki open oiri hana lakthokhibagi matungina Meetei nupi loba Paite ama ngasi numi jungba matung mahakki family ga loinana nupi gi mama khurumba lakhi Paite nupa adugi maming Anthony Naulok sei ni fukawi magna Sursampur gi Thalon Assembly constituency digini social activist oina matam kya gi mama dorapani Maki Loinabi dugi mingna okram zaya kawi masa amalaidi mak singjama ichingam kha yangle lekhairigini makoina nahan makai Delhi da lairubani Manipur lengana Khudong thiba mata thogaloi haina phongdorak pa masum Meetei sing Imphal da lakpa da karimata akiba pokningai leiti hairakpa matung ina maki Loinabi gi mama khurumjaba ga loinana thaujal lohhongna ba airport gi lakpani mak numindani humni Imphal da lekhigani lenga ka sukwari sanakhigani haidi Chief Minister Khemsan Delhi gi damang Imphal thadokri MLA Bongjangin Balte laikhitabagi awaba phungdokri Thalon Assembly constituency gi MLA Bongjangin Balte laikhidri haina ruraba tungda mihul laidi amuk hainarakpadigi lainga ki oiba thabak thoram sing makasa thaboina Chief Minister Khemsan Delhi gi damang Imphal thadokri magna Imphal thadoklamdai da MLA si laikhidri haiba confirm torakpadigi awaba phunggi message amasu thadokri Pausna makata na hai Chief Minister Y Khemsan maki secretary amasum atopo official amaga makhoi ngasi nungtil pung ahum tabada Imphal thadokhi
Handaki Chief Minister ki khongset asi khwaidigi thapak yamba oigedori. Union Home Minister Amit Shah unabata natana atai minister mayam amasu mahakna mathang unagadori. Unagadori besinga dugi manungda Defense Minister Rajnath Singha, Union Transport and Highways Minister Nitin Gadkari, BJP ki National President Nitin Nabinamadi, atai functionary kaya khongset asid unagani. Mak tha sigi kungo humdoi Imphal da halakpaye. Mak na hek halakpaga lengak sakthokani hairi. Amaromda CM na thadorakpa awaba phombugi sirol amada hairibana laikhidraba MLA Balte miyamgi mihut am oibitana tana punchi supa Manipur sakwat hanana thawrang kaya laukhatuna lakhiba lusingmani maangna sok thaba naidana miyoi kya gi punchi da ahongbu purangna bohona duna lakhi ma kumba lusingba ama laikhidaba haibasi emung manung amasung Thanlon Assembly constituency kaknatana Manipur pumbagi asoba mangjaba mani puksial sengba masu miyamgi yaifana bata khanba lusingba ama mangjari hari Naga gi lamda German Tiger Road semdanaba FNCC amasum ZTC sign tawnakri Foothills Naga Coordination Committee FNCC Joint Tribe Council ZTC amasum Manipur lengaki mihut yawba mifam ama saliba thasigi kunna pangthoktuna agreement sign tawnakri mifam madura Manipur gi hausi oiriba issue singi matana kupna khanakhi mifam madura sign tawnakhiba agreement adu yawriba wafam singa dudi Naga singi lamda German Tiger natragana unauthorized oiba lambi semdaba Logi wangbada lambi semjilakhiba amadi maming thonjilakhiba du kupna thigatpaga loinana legal action lokhatpa Naga singna khundaba mafam singa naknana suspension of operations su the laiba group singi designated camp sadaba su the laiba militant sing Naga area singna satok sin tawba natragana operation tawba yadaba konsa khuldagi kautruk wapfongdagi kangsup amasum singkhong the laiba Interpalace Road sing kudak the Yingsin Bagaloina, Asu Angam Yaudana Sarokshin Yahanba, Nagas in the Kundabana Tragana, Nagagi Lamda, Poppy Tabi Yahandaba Madi, Kudak the Yanari Wapam sing Tabak to Ontok Pibasini, FNCC Amasum, ZCT ga Yanakiba Labana, Kudak the Gilambi Tingba Amasum, Kongzang Sanction Bigi Tabak Toram sing, Matam Kragi in a lepa Hibasini. Agreement Sida FNCC gi convener NG AQ ZTC ki convener Merazau Inka amasum Manipur lenga ki home secretary Mayangbam Bektona Kuyek Pinaki BBP2 na Manipur amasum awangnongpo ki border area singda sustainable development purakani Amit Shah BBP2 na Manipur amasum awangnongpo ki border area singda Sustainable Development Purakani haina Union Home Minister Amit Shah na phongdokri wafam asi Union Home Minister Amit Shah na sei taret changna packet kadaba lupa crore lising taruk kasani pan ga kunthra ga mapan changadaba B brand village program 2 BBP2 Assam gi Nathupur Khungal re launch tawbigi thoram da phongdokhibani panmaya abade Union Home Minister na apunba senpham lupa crore 6.839 changadaba B brand village program to launch Tokibas the Manipur Saruk Amo Oiniyaribani. Face any suba sigi makara border the labor Kungang Singda last village oin a locre. India gi oina first village oin a low ready. BBP to Oshina Manipur gi border district Singda Akanaba Miyang Tamgani. Masigi Maru eba Torang Singdi Kungang Singda all weather road Taknaba apabi ising pung kunga mari electricity piba masum mobile internet sad sama panganaba tabak lakot grassroots level da employment amasum education ki khudong saba pi duna mapal da ki sangsilakpa migrant sing thingna bokhona gadori border tourism bu promote tawba amasum local artisans sing bu support tawduna per capita income hengat hangadori security and services ki matang na border balancing sakwat handuna national security ki component ama oina lawduna aini yadaba mong sangsilakpa amasum secure India ama semgadori Phase 1 ahan boy na Manipur gi Sandir Urkhul Kamjong Tengnopal amasum Pherzol district singi Khungang khara khanki BBP2 sina border block amasum Khungang hena park sawna yohunduna welfare scheme phanganaba panam thamli hari Assam na pangthokiba non-stop gi thoramadu da Union Home Minister Amit Shah na phongdokibada Prime Minister Narendra Modi na border da leidiba Khungang singbu last village oina laudri masibu India gi first village oina laure BBP2 osina border block sahunga kuntraga mari gi manungda leiba Manipur yauna Assam Arunachal Pradesh na singba state taraga treta facilities sing pigani haikena su paus na makata na su phongdorakli